ꯑꯩꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯂꯦ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯨꯛꯇ ꯂꯣꯜꯍꯟꯕꯤꯌꯨ ꯐꯔꯦ ꯐꯔꯦ ꯅꯨꯄꯥ ꯅꯪꯅ ꯅꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯅꯪꯕꯨ ꯀꯟꯕꯤꯔꯒꯦ ꯂꯥꯛꯑꯣ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯂꯧꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯕ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅ ꯂꯩꯇ꯭ꯔꯤꯁꯨ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯦ ꯇꯥꯃꯣ ꯍꯟꯗꯛꯇꯤ ꯂꯧꯁꯤꯕꯨ ꯁꯨꯡꯂꯣꯛ ꯍꯦꯛꯂꯣꯛꯑꯔꯣꯏꯗ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯅꯨꯄꯤ ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯨꯒ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯀꯌꯥꯝ ꯋꯥꯅ ꯂꯩꯈꯤꯗꯣꯔꯤꯕꯅꯣ ꯇꯥꯃꯣ ꯍꯟꯗꯛꯀꯤ ꯀꯨꯝꯁꯤꯗꯤ ꯑꯩꯈꯣꯏꯗꯒꯤ ꯅꯠꯇꯦꯗ ꯂꯧꯃꯤ ꯄꯨꯝꯕ ꯃꯀꯣꯛ ꯂꯣꯏꯅ ꯄꯥꯏꯅꯔꯕꯅꯤ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯐꯧꯗꯣ ꯕꯣꯔꯥ ꯑꯃꯅꯤꯇ ꯑꯣꯏꯔꯕꯁꯨ ꯂꯣꯛꯂꯕꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯍꯧꯗ꯭ꯔꯦꯗꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯃꯠꯇ ꯍꯦꯛ ꯌꯥꯗ꯭ꯔꯕꯣ ꯌꯥꯗ꯭ꯔꯦꯗꯅ ꯁꯥꯎꯅꯤꯡꯃꯟꯗꯅꯅꯦ ꯃꯩ ꯂꯣꯏ ꯊꯥꯗꯣꯛꯂꯝꯂꯒ ꯍꯜꯂꯛꯂꯕꯅꯤ ꯍꯪꯒꯥꯝ ꯑꯣꯏꯅ ꯍꯨꯟꯁꯜꯂꯒꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯐꯤꯡꯕꯤꯔꯤꯕꯕꯣ ꯂꯣꯛꯄ ꯌꯥꯕ ꯈꯔ ꯂꯣꯛꯈꯤꯅꯤꯗꯅ ꯅꯨꯄꯤ ꯑꯩꯅꯅꯦ ꯕꯣꯔꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯂꯣꯛꯀꯦꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯍꯥꯝ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯗꯨꯗꯗꯤ ꯁꯥꯎꯅꯤꯡꯗꯨꯅ ꯃꯩ ꯍꯦꯛꯇ ꯊꯥꯗꯣꯛꯂꯝꯂꯕꯅꯤ ꯈꯪꯗ꯭ꯔꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯌꯥꯝ ꯑꯣꯠꯈꯤꯒꯦ ꯈꯜꯂꯤꯕꯅꯣ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇꯁꯨ ꯎꯍꯟꯕꯤꯗ꯭ꯔꯦꯗꯅ ꯃꯈꯣꯏ ꯇꯥꯃꯣ ꯌꯥꯝ ꯍꯦꯟꯅꯁꯨ ꯄꯪꯈꯟ ꯈꯟꯖꯟꯕꯤꯔꯅꯨ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯣ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯟꯖꯔꯝꯂꯒꯦ ꯏꯔꯨ ꯃꯥꯏꯊꯅꯕ ꯇꯧꯕꯤꯌꯨꯔꯣ ꯍꯣꯏ ꯍꯣꯏ ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯁꯨꯅꯦ ꯏꯔꯨꯖꯊꯣꯛꯎꯔꯒꯦ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤꯗꯤ ꯑꯋꯥꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯋꯥꯔꯦꯞꯅꯔꯦ ꯅꯨꯄꯤ ꯃꯁꯤꯅ ꯐꯔꯅꯤ ꯈꯨꯜ ꯑꯁꯤꯗ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯃꯇꯝ ꯈꯔ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯨꯔꯁꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯄꯩꯁꯥ ꯇꯥꯜꯂꯨꯔꯒ ꯑꯃꯨꯛ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯂꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯂꯦꯟꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯍꯥꯏ ꯅꯣꯡꯗ꯭ꯔꯦꯟ ꯅꯈꯣꯏꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯃꯥꯃꯥ ꯁꯦ ꯁꯤꯗ ꯉꯥꯛꯇ ꯐꯝꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯐꯝꯗ꯭ꯔꯕꯁꯨ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯇꯁꯦꯡꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯃꯥ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯁꯤꯗꯗꯤ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯂꯧꯁꯨ ꯐꯧ ꯃꯅꯥ ꯑꯃꯇ ꯂꯣꯛꯇꯦ ꯃꯤꯒꯤ ꯄꯨꯁꯤꯜꯂꯨꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯄꯩꯁꯥ ꯇꯥꯟꯕ ꯑꯣꯏꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯑꯣꯟꯊꯣꯛꯅꯗꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯪ ꯃꯥꯃꯁꯨ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯅꯈꯣꯏꯅꯦ ꯊꯨꯅ ꯍꯜꯂꯛꯅꯕꯗꯤ ꯇꯧꯀꯣ ꯍꯣꯏ ꯃꯥꯃꯥ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧꯒꯦ ꯑꯗꯨꯗꯤ ꯃꯥꯃꯅ ꯌꯨꯝꯁꯦ ꯈꯔ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯃ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯣꯏꯗ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯝꯃꯒꯦ ꯑꯁꯨꯝ ꯇꯧꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯋꯥꯔꯛꯇꯨꯅ ꯎꯃꯪ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯤ ꯃꯈꯣꯏꯅ ꯄꯣꯊꯥꯔꯤꯉꯩꯗ ꯅꯥꯀꯟꯗ ꯂꯤꯟ ꯑꯃꯒ ꯎꯆꯤ ꯈꯔꯒ ꯈꯟꯅꯕꯗꯨ ꯎꯔꯝꯃꯤ ꯎꯆꯤ ꯈꯔ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯃꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒ ꯖꯤꯕ ꯑꯅꯤ ꯈꯟꯅꯔꯕꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯈꯟꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯎꯆꯤꯁꯤꯡ ꯑꯗꯨꯗꯤ ꯈꯥꯝꯗꯣꯛꯄ ꯌꯥꯗꯅ ꯂꯤꯟ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯂꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯎꯆꯤꯁꯤꯡ ꯑꯗꯨꯕꯨ ꯊꯣꯝꯗꯨꯅ ꯍꯥꯠꯂꯦ
ꯎꯁꯤ ꯈꯔꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯃꯨꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯂꯤꯟ ꯑꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯟ ꯑꯗꯨꯗ ꯀꯔꯤꯒꯤ ꯇꯥꯟꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯑꯁꯨꯝꯕꯅꯤ, ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯆꯤꯛꯀꯗꯣꯔꯤꯕ? ꯅꯍꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯐꯠꯇꯕ ꯂꯃꯟ ꯑꯣꯏꯅ ꯀꯨꯝꯕ ꯇꯥꯔꯕ? ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯌꯥꯝꯒ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯕ ꯆꯠꯅꯕꯤ ꯑꯃ ꯂꯩ꯫ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯃꯟ ꯁꯤꯡꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯈꯣꯏꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕ? ꯅꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯆꯤꯛꯄ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯤꯟ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯌꯦꯟꯅꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯕꯨ ꯀꯔꯝꯕ ꯆꯠꯅꯕꯤꯅꯣ? ꯑꯐꯕ ꯇꯧꯔꯨꯕꯒꯤ ꯐꯠꯇꯕ ꯐꯜ ꯑꯣꯏꯅ ꯐꯪꯒꯗꯧꯔꯤꯕ? ꯑꯉꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯆꯠꯅꯕꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤ ꯍꯧꯗꯣꯛꯈ꯭ꯔꯤꯕꯅꯣ? ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯐꯔꯦ ꯅꯨꯄꯤ, ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯥꯛꯂꯒꯦ꯫ ꯇꯨ, ꯑꯥꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ 5ꯁꯦ ꯑꯁꯤꯗ ꯆꯠꯂꯣ, ꯑꯗꯨꯒ ꯅꯪꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯨ ꯍꯪꯂꯨꯔꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯌꯥꯏ ꯏꯊꯪ ꯊꯪꯕꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯤꯟꯗ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯃꯛ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨ, ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏ 6 ꯍꯤꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯨꯔꯥꯟꯕ ꯑꯃꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ 6 ꯁꯨꯕ ꯎ ꯑꯗꯣ ꯃꯥꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯥꯎꯕ ꯃꯈꯨꯜ ꯑꯗꯣ ꯂꯥꯎꯅ ꯍꯣꯗꯣꯔꯛꯇꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯨꯡꯗ ꯆꯪꯍꯟꯗꯨꯅ ꯂꯣꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯆꯠꯈꯤꯕꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯣ ꯑꯃꯨꯛ ꯎ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯅ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ 6 ꯁꯨꯕ ꯃꯔꯨꯞ ꯎꯗꯣ ꯃꯥꯗꯤ ꯆꯥ ꯆꯟꯗꯟ ꯄꯥꯝꯕꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯨꯕ ꯍꯨꯔꯥꯟꯕ ꯑꯗꯨꯗ ꯆꯥ ꯆꯟꯗꯟꯒꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯗꯣ ꯄꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜ ꯑꯃ ꯌꯧꯔꯛꯄꯗ ꯑꯍꯜ ꯑꯃꯒ ꯃꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁ ꯏꯕꯨꯡꯉꯣ, ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯃꯅꯝꯁꯦ ꯅꯪꯉꯣꯟꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯊꯥꯎ ꯁꯤꯖꯤꯟꯅꯒꯦꯅꯦ? ꯀꯔꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯁꯤꯖꯤꯟꯅꯔꯤꯕꯅꯣ? ꯅꯪ ꯇꯥꯗꯗꯁꯨ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯨꯗꯅ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯁꯤꯖꯤꯟꯅꯗꯕꯅꯤꯅ ꯀꯔꯤꯁꯨ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯇꯥꯗ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ꯫ ꯁꯦꯡꯅ ꯍꯥꯏꯌꯨ, ꯃꯅꯝ ꯑꯁꯦ ꯀꯗꯥꯏꯗꯒꯤꯅꯣ? ꯇꯥꯗ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ꯫ ꯑꯣ, ꯅꯪ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯁꯦ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯁꯤꯗꯤ ꯅꯝꯕ꯭ꯔꯥ? ꯑꯗꯨꯕꯨꯗꯤ ꯅꯝꯃꯤ ꯇꯥꯗ꯫ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅꯗꯤ ꯃꯁꯥꯅꯗꯤ ꯈꯪꯖꯗꯕꯅꯤꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄꯦꯟꯖꯔꯝꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯤꯟ ꯊꯥꯔꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯍꯜꯂꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯄꯒ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯗꯨꯁꯨ ꯅꯝꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯔꯕꯗꯤ ꯃꯅꯥ ꯄꯤꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯊꯧ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯤꯟ ꯈꯔꯒ ꯊꯥꯔꯒ ꯃꯥꯅ ꯂꯣꯠꯂꯨꯕ ꯎ ꯑꯗꯣ ꯌꯥꯟꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯇꯥꯔꯕ꯭ꯔꯥ ꯅꯨꯄꯤ? ꯋꯥꯔꯤ ꯑꯁꯤ ꯂꯩꯕꯅꯅꯤ ꯑꯩꯈꯣꯏꯅ ꯑꯐꯕꯒꯤ ꯂꯃꯟ ꯐꯠꯇꯕ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯀꯟꯕꯤꯔꯨꯕꯒꯤ ꯃꯍꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯂꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕꯗ ꯅꯨꯄꯤ ꯑꯁꯤꯅ
ꯃꯄꯨꯔꯣꯏꯕꯒ ꯂꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯤꯟ ꯑꯗꯨꯅ ꯅꯍꯥꯛ ꯋꯥꯔꯤ ꯑꯗꯨ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯑꯐꯕ ꯇꯧꯔꯨꯕꯒꯤ ꯐꯠꯇꯕ ꯐꯜ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕ ꯅꯤꯡꯊꯧ ꯑꯗꯨꯗꯒꯤ ꯇꯝꯍꯧꯕ ꯆꯠꯅꯕꯤ ꯑꯁꯦ ꯅꯍꯥꯛꯁꯨ ꯍꯧꯖꯤꯛ ꯌꯥꯅꯤꯡꯂꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯤꯟ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯄꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯅ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄ ꯄꯥꯝꯂꯕꯗꯤ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯂꯣ꯫ ꯅꯪꯗꯤ ꯑꯩꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯗꯅ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯕꯨ ꯍꯥꯠꯀꯗꯧꯔꯤꯕ? ꯅꯍꯥꯛꯅ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄ ꯄꯥꯝꯂꯕꯗꯤ ꯑꯩꯕꯨꯁꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯅꯍꯥꯛ ꯅꯁꯥꯃꯛꯅꯁꯨ ꯍꯥꯏꯔꯤ ꯑꯩꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀ ꯏꯄꯨꯔꯣꯏꯕꯒꯗꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃꯃꯝꯅꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯄꯨ ꯍꯥꯠꯇꯅ ꯀꯔꯤꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯂꯤꯟ ꯑꯗꯨꯅꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯄꯗꯤ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯤꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯜꯗ ꯆꯪꯂꯨꯔꯒ ꯃꯤꯇ꯭ꯔꯪꯒꯤ ꯎꯍꯩ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯦ, ꯎꯍꯩ ꯑꯅꯤꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯍꯌꯦꯡ ꯅꯄꯨꯔꯣꯏꯕꯅ ꯁꯤꯈ꯭ꯔꯕ ꯀꯥꯟꯗ ꯎꯍꯩ ꯑꯅꯤꯁꯤ ꯆꯥꯁꯤꯜꯂꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯁꯣꯏꯗꯅ ꯄꯣꯛꯀꯅꯤ꯫ ꯐꯔꯦ, ꯑꯩ ꯎꯍꯩ ꯑꯅꯤ ꯑꯁꯤ ꯂꯧꯁꯤꯜꯂꯒꯦ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯄꯣꯛꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯒ ꯑꯉꯥꯡ ꯄꯣꯛꯂꯕꯅꯤꯅ ꯑꯐꯕ ꯃꯤꯡꯆꯠꯇꯤ ꯐꯪꯂꯔꯣꯏ꯫ ꯂꯤꯟ ꯑꯁꯤꯅ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯔꯒ ꯃꯥꯒꯤ ꯃꯀꯣꯟꯗ ꯆꯪꯈ꯭ꯔꯒ ꯑꯇꯣꯞꯄ ꯎꯍꯩ ꯑꯃꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯁꯦ, ꯃꯁꯤꯒꯤ ꯍꯩꯁꯤꯒ ꯂꯧꯁꯤꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯌꯨꯝꯂꯣꯟꯅꯕꯅ ꯅꯍꯥꯛꯀꯤ ꯐꯠꯇꯕ ꯋꯥ ꯉꯥꯡꯂꯛꯂꯕꯗꯤ ꯑꯩꯅ ꯄꯤꯔꯤꯕ ꯑꯍꯨꯝꯁꯨꯕ ꯎꯍꯩ ꯑꯁꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯇꯩꯕꯤꯌꯨ꯫ ꯃꯊꯟꯇ ꯎꯠ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯩ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯁꯨꯝꯅ ꯇꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯇꯩꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯤꯟ ꯑꯗꯨ ꯈꯪꯍꯧꯗꯅ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯅꯤ, ꯈꯪꯕ꯭ꯔꯥ? ꯑꯐꯕꯒꯤ ꯐꯜꯕꯨ ꯐꯠꯇꯕ ꯐꯜ ꯐꯪꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ? ꯑꯐꯕꯒꯤ ꯐꯜꯗꯤ ꯑꯐꯕ ꯑꯣꯏꯅ ꯐꯪꯒꯗꯕꯅꯤ꯫ ꯅꯪꯅ ꯐꯠꯇꯕ ꯄꯥꯝꯕꯅꯤꯅ ꯅꯁꯥ ꯅꯊꯟꯇ ꯎꯠ ꯑꯣꯟꯖꯗꯨꯅ ꯃꯥꯡꯂꯤꯗꯣ꯫